Ngasigi maroiba pauda lakadouriba HSLC exam da tuition amadi coaching center singda takpi-tambiriba ojasing question semba yaohalloidouri. Lambida leiramba mapu masak khangdaba pot-chei singdagi lapna leibiyu haina Imphal SP K.Meghachandrana haikhre. Amadi Manipur sangai festival gi mangoinana security force na cheksin-thouranggi kankhatlakli. Kurumjari Times of Manipur gi pau meeting tabiriba singbu Bidyapati Menglambam na hauzik pau sandokna pizari. HSLC examination listing taram pangthokna naba sem saba loisilale amadi coaching center singda takpi-tambiriba question semba amata yaohalloidouri haina board ki chairman thoksom Kiran Kumar na phongdokre. Afava magul leiba mahiroi sing puthoknanaba akanba miyeng amagi makhada Board of Secondary Education Manipur na lauba high school leaving certificate examination pangthoknanaba sem saba punamak loisilakle hiram asida board chairman amadi controller of examination ga akhanana unaba amada controller of examination oiriba laisam phulchal mitai na hai examination asi tentative oina February 10 dagi March 19 fawbagi manungda taunanaba firep leire chap chaba numit amadi matamdi council ga khanaraba matungda lepkani pangthokadoriba examination asida private center haiba ama leiraroi haiki lakadouriba 2019 gi HSLC exam ji akhoi tentative program February 20 dagi horaga March gi 35 bau haunaba khoi sem saba haujare hanagum akhoi ayamba exam gi preparation hauji ready tauraga suli adum tauri kaisu sida koi hadagi thengdanabagi koi kaisu ngdadanaba na koi ngamjabi honabam thokpa dum koi exam section na honajari makata namhangna hai center samromda chaurangna hiroi lising kunthraga ni paromna examination asida saruk yagani nattaba pambai sinna thingnanaba dakar oiba thorangsing laukhatle haiki mangda thagibda 2018 gi prekha thagibda koi center ji private center da 75 book leigra aduga board center da 21 muk leire adubu lakadouriba 2019 dadi akoi ayamba board center on thoga center ji hana dagi masing kharaju hengalaga koina 100 ki mathakta center ji lakpa yai board center oina board ki chairman thoksom Kiran Kumar na hai exam asida hena mai paknanaba mahiroi sing na honabiu chaurangna matam ama leplabanina mahiroi sing matam mangan biganu board na loba anoba khongthang amada tuition of the coaching center singda oja kaya taklibagi haibagi matangda kopna thijile maduda yauramba ojasing na semlakpa question sing amata pangthokadoriba exam asida yaohalloidouri haibagi order ama thoklagani tuition tauba oja amadi coaching center da tauba oja mayam si akhoi maming matha subject loinana piu haidana khoi ngasi numit kharni gi maming da khoi si ma thokcharani sidaida akhoi hana tuition tauba adagi kana adugumba oja yaubra yaudabra na mayam gi chingna badu mayam na akhoi ju akhoi da su database ang khok leijai akhoi list of akhoi oja moi di tuition tawi taudi haidu mayam dagi su tongan tongan ba jaga jagi maming matha do subject loinana kari school da oibono haibadu loi pikhalagadi adugi mi gaidugi question di ama phog yaura roi pa moi question same tamda so it will further improve aduna mayamna board ta thajabaju thambiyu aduga akhoi su kanna hona jage lai khoirama hojiki parikha phajana akhoi gi pangthokna na ba adumaina thamjage tongan ba mafam singda private tuition toriba oja singi oiba akhanaba question sing hairiba hantaki pangthokadoriba khogi exam asida yaohalloidabagi fibam amaka khoi bona laukhalakliba asi afaba mahiroi sing puthongnanabagi achoba pandam amani cameraman teleska loinana paudamjariba nabukuma khawpam Times of Manipur Imphal Lambida leiramba mapu masak khangdaba pot-chei singdagi lapna leibiyu haina Imphal SP K.Meghachandrana phongdokre. Sangai festival nakchilakpagi iroinana Imphal gi mafam kayada thoningdaba thongdoksing thokpagi chang hengalaliba si yenglaga praja miyamna section na leibiyu Lambida leiramba mapu masak khangdaba chingningai oiba potsak singi manak naksin biganu police ta hana paw pibir o haina SP Imphal K.Meghachandrana Times of Manipur ga akhanana unaba amada phongdokre mahana makha taraduna police ki maikaidagi asoyangam amadi thoningdaba thongdoksing tholaktanaba ngamjaba pambai punama puthokdana honari adubu miyamgi cooperation yaudana police khaktana law and order ka hendana thambang amloi haina mahana haikhe
ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇ ꯑꯄꯤꯜ ꯇꯧꯕꯁꯦ ꯅꯝꯕꯔ 1 ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯐꯝ ꯆꯥꯗꯅ ꯈꯥꯝꯕꯤꯗꯕ unattended vehicle ama any bag thambidaba isa-isanasu maramdi hojikse highly suspicious oba maongda khoina yengani adugumdo unattended vehicle bag mapu leitana hundo amba ama mase khoina singna ningai oibada madugi action chapchana gari do seize tausinba khoigi ama BDS expert kumba kauraga adagi khoi adugumdo dispose tongna bhonaba any chingkhatana khotana mafam dai lawthokna bhonarakani public inconvenient oini secondly public na su adugumba unattended haidi mapu yaudaba vehicle gari bag na singba leiramba uragadi khudakta manak nakpa police traga khangna janaba police singda pau pibiyo station singda aduga madu yam section manakta naksin bidaba ama matauba maramdi कोई any major function nama tawu matamda sabotage plan se adum tawi police ki akan ba section thawrang lokalle koi cordon ani hum thokna koi deployment haure aduga maximum kaino tawdana cordon and search operation adi hanagi crime yamna tawganba hanjin habitual offender hai tare adugumba criminal antecedent leiba mi singdo koi yamna harassment tawdana politely tawdana verification tawna ba kanna koi kongjang sangsilabani aduna masida प्रजाना सु पब्लिक ना सु खिदंग चिंगनबा मियो एमा लेकाइदा खंगहौतना चंगकपा चिंगनबा पोट अमा थेबा मूवमेंट अमा मी चथोक चसिन हेक उबदो पब्लिक ता हेक थेंगनबगा पब्लिक ना पुलिस ता पाउ बिबियो मतेंग पांगबियो ना थमजगे security arrangement gi matang da palladuna mahana ha hojik law and order amadi operation gi tongan ba thausil khaidoktuna mayek sengna magi area khaidoknari Imphal asi mafam punamaki changchilakpa yaba amadi accessible oibana mafam asi anti social element singna target tawbada soft point oide adubu police su khudimak asi thengnaba ngamnaba anauba strategy semduna thengnanaba sem saduna leiri haina mahna makha takhi Imphal ase koigi loina district khudingmakki sorok main mayam se converse tawbo punchillaga main city sida loina maikai khudingmaktagi khawang nongpok nongsup all round dagi major highways sing Imphal da loina kaino punba mafam ne aduna yamthina vulnerable oibani adubo security gi section thourangsi in spite of all constraints masi mayam si marakta kanna lobudagi masi yarigai minimize tawbani aduna masi ai lapses lay adan dilaude adubo karibum kanda koina nakan nama senenge da amada sumain tawba khara adugumba he tokpani because lairak mayam lairiba street pattern ama mase so yengbiraga mayam prajana su khangani masidi laikai khuding makta koigi UG gi element ama leibagi koi mayam na khangnarabani sigi marak sida security na kanna section bagi yam toina thoktabani adana ai lauje masi yellow ops ka se hoji yam sengnadi koi akanba koigi senior officer singi miyang makada koi bifurcate tawre taxe kaino tawe adubo police ai se airtight oina aina sigaktang tawgadobni haiba leitabni na adugumba requirement gi as per requirement da koi adum tawbani contingency plan da Manipur sangai festival haugadaba nimit marini khaktangai silakle security force na lokholakba cheksin-thouranggi saruk ama oina thiba humbagi thabak chathaba leptri loktak pat ki mafam kharadasu motor boat phawba sizinaduna thiba humbagi thabak chathakre Sangai festival gi mangoinana Manipur Police Department na lokhatlakba cheksin-thouranggi saruk ama oina ngasi ayuksu Imphal East District Police na Porompat Police Station gi manung chanba Advanced Hospital lambi adi Mahabali kaboi khulda paksana thiba humbagi chathaki ayuk pung mari makhaidagi hogduna pung tarukka minute kun fawba chathakiba operation aduda nupa chani ga humphumanga amadi nupi maudramapan verification chathaki masagi saktakche yaudaba nupa tara taruk nupi taret punna mioi kun ga humdoi makhata na verification chathanabagi damak Porompat Police Station da sinakre hairi amaromda Bisnupur District Police nasu ngasi ayuk motorboat season aduna karang amadi masigi akoibada thiba humbagi thabak chathaki ayuk pung manga makhaidagi hogduna pung taret makhai fawba chathakiba operation aduda yum chamaga taramanga mioi chani ga manga verification chathaki adum moinamak mifami pundi yaukide hairi Nungala leiba kulumdoi suva Assam Rifles amadi kongsang police ke apunba kangbuna
Farba NSNIM gi Kederni haiba bioi ama khunjasik na horaktuna AR khutagi munkhre thodok aduda nupi ama asok apan nangki thodok asingarang numidang pung 5 rom taba matamda nungba police station gi manung chanba Maryland da thokibani pawasna makha taribadi combined team aduna NSNIM gi Kederni hairiba rengpang khuldagi renchang gangmai chahi kunmanga apokpa gangmai dairin kauba mioi asi fakhi mahak phakraba matung mafam adugi akoibada leiba nupisingna irang haurakpaga loinana AR gi makhutagi munkhibani miyam gi irang aduda nungba bazar dagi kaipaijong rung gangmai chahi kunthani thoi mapuba gangmai sinapau asok apan nangki hairi paugi marak thatna break matang lozari Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Breaking matram okchari pau makhata na pizari mipum khuding computer nabagi pandamda Yelhome Enterprises Private Limited Hongam Partmentary Laikaina ngarang mahir singda laptop sing araiba pambaida ngankhre Yelhome Enterprises ki Managing Director Ningthojam Surjit Director Ningthojam Kumar Jitna Luchingba Digital Yelhome gi team amana ngarang Thoubal District ki manungda leiba Wangjing Lamding Hairok Kairen Bikhok Yari Pok Thoubal Athopam Hairiba Mafam Sing Asta Leiba Mahiroi Kunlomda Araiba Mongda laptop sing Yenthoki Yelhome Enterprises ki Director Ningthojam Kumar Jitna Haikhibada Mahiroi Yauna Mipum Khudima Computer Haihanabagi Pandamda Digital Yelhome Hautoptuna Ngasi Fauba IBO laptop Chani gi Mathakta Yenthokre Tha Thagi Oina Yamna Pikpa Senpham Thigatuna Araiba Mongda laptop sing Phanbani Haikhi When you don't give the detailed knowledge, you know, with the same sort of Kongtang. At the Masida Kongtangs, the my partner looks in Kudong Sabs in Hoga Heragadi. When I say you don't think the laptop or computer among the labor of the Kale. At the labor sings Sagi, no mother computers, 15,000, 20,000 Jiputoga, labor moving of the Kudong Chada, Mam Labanina. When I say Kudong Chada, Basida Pena, Mating Pangbu in Apan Sagi installment, you don't put in the Spanton Piraga, Angsing Satra Sing Amadi Plus. Wasabu erong sagi mating longing bang mayam sida kena kudong saw si piso. Digital Yelhome ki laptop phanglaba mahiroi amana haikhibada Yelhome na araiba mongda laptop phangan basi yamna phai masina mahi masingda chauna mateng oirgani haikhi. Sumana laptop bibibaje ela koi satra bapudati yam nuaise paisa kunna phaga leiba ngamda taarasu koi tha thagi oina koi amba kara be ma kara khasaraga sumana lauraga koi jaba jam nuaise du koi lai lai shu tambadasu yamna kana boy aduna satra to pasinasu sigumbase kana base lohaninge duga mai papo heninge Moreda Laiba Tongan Tongan Balupsinga Thoubal District Hospital gi Blood Bank and Transfusion Unit Khangabok Amadi Rims Hospital Kusamdana Blood donation has no cost and creed Haiba Timda Ngasi More Police Station Voluntary Blood Donation Awareness Campaign Donation Camp Pangthokre is Blood Cell NHM Manipur gi Senthang Makhara Pangthokhiba Awareness Camp Aduda Jengnokpol District ki SP K.H. Robinson Rim ki Head of Department ki Transfusion Medicine Dr. A. Brinda Sharma
amadi moreda riba tongan tongan ba jati kaya ge public leaders sing amadi blood bank and transfusion unit thawal ge MO in charge Dr. L Dorendra yauna atai atop official kiana saruk yaduna miyam da awareness asigi matang da wafam kaya phongdokhi Dr. A Brinda Sarmana aikhoi ge paumisna phongdorakhibada pangthok liba campaign asi more ge kachin koya yaunaba pangthoklibani amadi housing state asta blood donation tawbagi chang yamna namely maramaduna ti pangthokliba awareness campaign asi manung hajinba mafam yawhonabgi tangai fadaba lehaiki mamamda silibasi masi yamna khoigi lamdam sigi oina blood donation gi awareness si kachin koya yaun ngamnaba yawbangaba khoigi achauba khoi achievement amani hena khoidi lawje ado khoigi state ngasi blood donation gi khoigi chang asi yamna nemi masi hojik sumaina manipur gi kachin koya da khraga yobang amabadi masigi khoigi target asi phajana yobang amgani na khoina khali aduga blood donation tawbuda karimta sokte se masi makhena mayamda masi yohaning masi na hakchang da ka ta amang balaite adagi medically masi khouriba gi chang asna mida karimta sokte se masi universally or medically proved tawrabane aduna karimta sokte gi mahut chenaba pochi leite ba seista khoigi prithvi da hoji bhawa science na chawkhalasu si ga chamanana mahut chenga do ba magi pochi hoji bhawa pothoktri ade maji hidak tongna khoina pharmacy da leiraga phangba chunate gi darkar lagadi natana khoi mahut chenaba se leita aduna masigi concept sidane khoina mayamda adegi voluntary donation topiu ina khoina media da karida lawri me Amaromda campaign asiga mari lenana additional SP K.S. Robinson na blood donation ki maru oiba kaya gi matang da miyam da khangan ki blood ke masigi pandam di akoi blood donation awareness mayam da piba aduga blood donation ke kusan na ni mo kontok chabni adu masigi target e koi around 80 muk target akoi blood donors koi si participate tawani na koi target thamjari aduga si akoi na ina message pijani bodi blood koi blood donation tawu matam da akoi da properly medical checkup tawga de koi da isa da su ko leitawani na mayam bu life save tawna ba blood donation tawba ji ai encourage tawjari ngasigi blood donation camp atuda additional SP K.S. Robinson AR personnel sing amadi moreda labor community leader kayana idan tawki JRA amadi JRO anigi marakta se bakaya leibana Churachandpur town da pamdaba thodosing tholakpa amadi young party association gi luchingba sing na aki akhang nang halakbada natana otnebigi thabak satharakbagi mayokta ngasi Churachandpur town da young party association amadi party tribes council na sinduna meyamgi oiba rally ama chatkre rally aduda mioi lising ani hanbana saruk yakhi Food Safety Administration Health Directorate Manipur na sinduna ngasi Medical Directorate ki conference hall da health awareness program ma pangthokre thauram madu da Food Safety Administration Imphal iski designated officer Dr. T Brojendra Health Services ki Director Dr. Rajo Basikhong MO in charge Dr. Hemant Kumar amadi State Surveillance Officer Dr. Gozenna athoiba mithunglen oina saruk yakhi thauram madu da Wangangudan Dr. T Brojendana ngasi lamdam asda leiriba miyamna chana thaknaba pot-chei sing leiba matamda cheksin-naba amadi food poisoning dagi ngakthoknanabagi damak ngasi gi awareness asi pangthokpani haukiba October 3 da White House da food poisoning oigani jingnaba thodok adu makhatana thoktanaba aikhoi punna hotnaminasi haiki ngasi pangthokchariba khananainajaba asigi maruoiba maramdi haugiba thodokta oba phaiba makal makal yabakya thokrabasu matung tarakpa matamdadi matau karamna koina ngak thokadage matau karam tawna pot-chei sing ase hygienically sem sagadage haiba asi lamdam sida leiriba miyang khudimakna section nabagi damak taiduna aikoina khanane nabagi thawram pangthok chabani amokna break amatang lawzari
Bretungda Pau Amuk Makhatana Pizari, Manipur State Sumang Lela Council na Saknai Raba Moyang Prabagi, Saisakpa Hanjabam, Nanda Kishona Lekidabada, Awaba Pongtokpaga Loinana, Lekidrabagi Mapamda, Haikhatlakli Tamduna, Ikai Kumnaba Utkre. Leikhidaba Saknai Raba Nanda Kishorgi, Wangkhaining Tempukri Mapanda Leba Mayumda, Pangthokiba Thoram Aduda, Manipur State Sumang Lela Council ki Lifetime Secretary, Saugarakpam Hemantana, Leikhidaba Nanda Kishor, Sanskriti Drama, Sanskriti Script Writer Amadi Sumang Lela ki Saknai Raba Artist Amani Haiba Wapam Singh Thamki. Manipur Inar Kanbalu, Amasung Manipur State Sumang Lela Council Anina, Numit Nipani Yuba, workshop come demonstration, lecture. Punna puja laganda thormo pamthai thorani da pamung sing atana lenga da pamung ni topika ari now gi lamda ista suma lagi where we traditional theater mayam siga hojik lai maramda topic amtang ngambi yu haidana ngamada yamna phajana ngamki Autonomous District Council ADC Singda Sarkar ki funding sing Haktheng nan pandamda Constitution ki taruksu semdoknaba mathau taba thabak sing haina Union Home Minister Rasnatna Joramda pangthokpa election campaign da phongdo mahakna makhatara duna hairiba wafam asi parliament da athuba matamda puthoktuna khanaragani BJP na matam chuppada meyam gi hakki da maklepli BJP lengak asigi makhada leibak asigi amatta oibagi wakhalon sagatpa ngamle haina su phongdokhi Kerala Pumbada Hindu Aika Bedi Amashung Sabrimala Karma Samitina KP Sasikala Fakibagi Mayukta Ngase Ayuktagi Strike Haikre Supreme Court na Chahi Kanglup Punamakta Laiba Nupi Singbo Ayapa Laifamda Changba Yaraga Yabagi Raita Krabatungda Sangstan Ani Asina Hauji Khongjang Sangsili Strike Asina Maram Oiraga Kunarda Dukan Lalon Itiki Mapam Sing Thonglon Ki Amadi Lambida gari senekhide strike asina maram oiduna railway passenger singda chauna akaiba piri madugi matung inna police ki gari singda miyoi sing puthok pusin tawgi thabak chathari hairi Ngarang numidang Manipur Legislative Assembly gi campus ta bom langsinuna pokai hankiba adu lengakna Thingraba Lalholup UNLF ki Lan Misting Loop MPA gi Tactical Unit ki Special Team amana sathakibani haina loop asigi Department of Publicity ki Director M Sakenna Thadorok Cherol amana hairakli Cherol aduna hai thodok aduda aso opan nangkhiba sing adugi marakta isil ina oiriba Assembly ki Security Personnel ani yaukhiba adu UNLF amadi MPA na thamoi sokna nungaitaba phongdokli hairakli Nakal Amaromda, Tha Asiki Tarahumdoidagi, Numidang Wairamda, Manipur Police Commandona, Tangal Bazar Dagi, Fare Hairiba, Takelambam Johnson and Okram, Delendra UNLF Amadi MP Karigumba Hiramatada, Mari Lena de Hairakli. Miss Manipur Organization Committee na Sinduna, Chahi Asigi December Kunmathoida Palace Compound Laiba, Sandakriti Auditorium the Pangthok Kadauriba, Miss Manipuri Lising Nitarani Panda Saruk Yagadaba, Saken Bisingna, Yengbada Hanguiningai Oiba Fizol Sing Set Payaroi, Masa Masagi, Natki Oiba Pizesting. Yaribe make set and never hot view, Wafomasi, Ngasi Protection and Preservation Committee Office the Pangthok Kiba Promising Unaba Amada Committee Advisor, Maibam Purnamasi Laimana. Haikhibani Mahakna Haiki Miss Manipur listing na tara nipan gi audition sahi asigi December mapanda Hotel Classic ta pangthok kadauriba asidagi hauna saruk yagadaba singna niyom asi ngakna chatpiu haiki Akoi maitai gi oiba culture Manipuri maitai habasina maitai gi culture Naga oigana naga gi culture magi jati gi oiba culture gi maungda phije chakchada magi phajana ba ulakpa adu aikoi na maju yam phajana utpina bachu koina khoi sinbiri ba ngang sing chicha sing sida koina masigi advice thamjari Paumi Singa Unaba Duda Saruk Yakiba Miss Manipur Organizing Committee gi Manager Sonia Fairenbam na Miss Manipur lising ni Taragan Nipan Pangthok Kadauriba Numit Asida Lup Matana Banna Singba Amata Tawbiganu Haiki. Akoina Hijaning Manang Akoina Manipuri Bangumba blockade Mum Tawa Laiba Oibanina Akoina Miss Manipur Pangthok Saban Numit Simatangdi Mamna Assise Ban blockade na Chingba Sing Baset Habidana as Adumatanga Apple Tausaningi. Mamangi Sangai Festival Manungda Pangthok Hibagum Lakliba
The Giving Tree na sindona anirak subo oina sangai khunung festival tha sigi kulumdoi kunmanga fawba numit humni chupna matai village ta pangthoklagani haina ngasi Manipur Press Club ta paumi singa unaba amada festival asigi director mangang sana mayang lambam na haikhre makna makhata na haiki mapan lamgi chatna lon chatna saitheng piringai da leiramba lamdam asigi khunung isai amadi lamsatpu honglakliba ngasigi naharol singda nahunana ningsing hanbaga loinana ngaktuna thambagi pandam da festival asi pangthokpani haiba wafam sing thamki festival haiga jobo isai khutang sum uba fijet chacha fijet makharam udagi hena khoina kya udabase handaktagi hauraga makhoina karam hain toraga cha semi cha thungi injang karam makhalgi injang sai karam hain toraga moi fi sai karam makhalgi moi kusu klai sijinarami asina chingmo mogi thainandagi ahalaman haktagi chanarikba mayam singbusu akhuna handaki festival sidigi horo utpa ngappa amasung mingon tahanba hausi haibase koi khanajare Churachandpur district ki tongan mafam singda masak khangdaba saw oigani chingnaba singna yumda yokba saw uchek sing hatlaba matungda haksang manungi sarok sing sathok lagu hundoklamba thaudok lep palaitana thokli ngarang so Churachandpur gi bazar gi akoibada leiba yum singna yokpa saw uchek kaya siduna leiramba thelner khibani haire kulla thamiro jiba ai sen tawrake mothus loi phoida le mere taw makhon bu khobra haiba ijaka hui bo khong de si fencing suk yang wa ne ba fencing de yang wadana ngasi phongkiba pawche sinda kari kari maru iba paw yauri bagi haibadu amuktang punna khangminase Kanglai Paki Maira Combined Force na Farava NSCN IM gi Kedar ama Kunjan Nupi Sing na Munkhre Munbada Yaw Nupi ama Shokle MLA Rajan gi Skona Kunja Fui Habi Mayokta Miyam Holtuna Sekmai the National Highway Tingkre Bom Langsilambagi Mayokta Wakat Infam Sathakre Terrorist na Sathakre Thawongni Speaker Tongan Fum Kyada Coming Operation Sathakre Coaching amasung tuition center da like takpi-tambiriba ojasing metric parikha gi question semba da yaohalloidouri Kiran Kumar Paujel Assembly da bom pokai lamba terrorist ki thongni speaker sangai festival ni mangoinana operation chathari nupa 13 nupi 3 lokhatre oja amasung staff singna wakat infam famkhre hotel embassy matam kakna solon sinkhre miyam gi apam khangna puthok labadi sen tan mangami aikhoi yangang sing pokpadagi top magul sing loinari Imphal Times UNRF claim blast at Manipur Legislative Assembly gate speaker assembly staff protest CBI Chief Ashok Verma will be given CVC's report Supreme Court by Shishi. Aroibada maroiba paw amuk hanna. Lakadouriba HSLC exam da tuition amadi coaching center sinda takpi-tambiriba ojasing question semba yaohalloidouri. Lambida leiramba mapu masak khangdaba pot-chei singdagi lapna leibiyu haina Imphal SP K.Meghachandrana haikhre amadi Manipur sangai festival mangoinana security force na cheksin-thouranggi thabak kankhatlakli ngasigidi Manipuri paw matang sa loisinjare midyang tabiriba singbu amuka na khurumjare